Kurumjari. Norris Window TV na Sanduk Chariba nung tugi pao miying tabiri bapum na mapu ahan mamakada taram na ukchari. Ngasi infal da phone kiba maru eba pauche sing manungda maru eba pauche uriba huyen lan pau amadi naharo thodang gi editor gi ayaba laujaraga pauche sa phone kiba maru eba pausing pathuk chari. Ahan bada local news. Cookie terrorist singna happy kraba Rishi Kantagi hakchang jungle dagi fangkre lengak na asiba hakchang puraktuna sinana ba honaraklakadi lauroi dauri. Ngarang numidang pung taruk rum taba matamda United Cookie National Army UKNA ki khulai paiba miyoi ahumna Chochanpur gi tuiwong dagi faduna pukhraga hatok pikraba mayang lambam Rishi Kanta chahi kuntragani thoi apokpa mayang lambam tombi gi asiba hakchang ngasi nungthil hengle police station gi manung channa leiba Najang area gi jungle dagi fangle mahaki makokta nongmai maruna panbagi mafam leirami hairi leikhijraba Rishi Kanta gi asiba hakchang Chochanpur district police Kangbuna Lokhatlaga District Hospital Chochanpur thamduna postmortem tawnaba sem saraga leikhijrabagi hakchang postmortem loiraba matungda imung manungda sinanaba thorang tawri hairi hiramasigi matangda Chochanpur District Police ki SP Gaurav Dogra IPS ekhoigi paumida hai Rishi Kanta mihat kamdauna hat khibano mihat aduda kanana chenabage haibadu police ki maikaidagi thigatpa hore jingnaba miyoi sing masak khangdokpa hore haina phongdoraki Mahakna makhata na phongdorakpada thodok aduga mari leinana district police ki maikaidagi kana thizin humjinbagi thabak chathabaga loinana mihat pasing leiramgani haina thajaba sing cordon toksinbaga loinana Manipur Police CRPF amadi army sing apunba team amana operation chatharki Hauzik fawi oinadi mihat pa asiga mari leinana mi fa mi pun tawbagi paw leite haina phongdorakli Leikhijraba Rishi Kantabu mihat thina halambagi matangda maikai adongi miyamna kakching khunau lamkhaida lambi thingba amadi sorokta mai thabaga loinana akanba khongjang changshinki miyamna lambi thinglingai chairak sugnu kendragi MLA ki Ranjitsu mafamadu da laktuna miyamda awabada saruk yaki mahakna paumi singda hai state asi santi leitre mihat mipun mishi minana pik thankre mara leijatraba miyoi singi mathakta kulai paiba singa chatharakliba Thawong asi Manipur lengakna kopna yengshinba chumi Bharat lengakna su terrorism gi thabak thoram tawriba khulai paiba singi mathakta akanba action lawnaba achet pa firep ama lawfam thoi hauzi Manipur president rule leibaga loinana Armed Forces Special Power Act 1958 su leiribani adubu chingi lamda kuki khulai paiba singa tawningbada tawba aduga tamdana fabaga punbaga tawduna leiba Chingdana law ama tamdana law ama leirabra tasengna cookie singna tawningbata tawriba asi mitei singbu muthatnaba amadi tumna hananaba aronba lalong ama India lenga nga chatharabra haina su hanglakli JSC ki convener KH Pradip na hai JSC na PR lenga ga demand khar tawri hariba demand sing adugi manungda leikhijraba Rishi Kanta gi nungshina jabi haibi Chochanpur dagi tuibong dagi jingnu haukipu Athuba matamda fagat kedabani mihat asida hakthengna chenariba United Cookie National Army gi miyoi sing athuba matamda fagat kedabani case asibu hek mapum fana thigatpa ngamna ba NIA sizinaduna thigat hangadabani Rishi Kanta fakraba matungda hatkibagi matangda matam chana mathau pangtupa ngamkidaba Chochanpur gi SP Gaurav Dogra amadi Central Force ki mathakta lengangna akanba action lokhatkedabani Cookie terrorist singi mathakta lengangna athuba matamda combing operation tawbaga loinana JS na taliba demand sing pung humdragani thoigi manungda thabakta authority Manipur da leiriba CSO singa loinana akanba khongjang junction gani haina phongdorakhi loinana JS na taliba demand sing asi yawba memorandum amasu deputy commissioner kakchingi khutangda Manipur gi governor da pisingani haiki Rishi Kanta butamthina happy kibagi matangda mahaki apokpa mayanglambam tombina paumi singda hai Mahaki machanupa atomba asi nisha chadaba yamna chamjaba miyoi amani asigumba chamjaraba icha asibu lautunaba manba mawongda mihathina hatok pikhiba asi yamna pende mahak Nepal gi company amada technical line da SO oina thabak tawraga leijarambani adubu cookie khulai paiba singna mahapu hatok pikre haibasi social media da thaganarakpadagi khangnarakpani asigumba thodok asi thigatlubada Mahak mamang chahi ki December 13 thabaktagi resign tawraba matung Nepal dagi thorakre haibasi khanglakibani mahakna India da laklaba matung Mizoram fauraga Chochanpur gi tuiwong da leibi imung manung su haina sinaduna leirabi mahaka nushina jabi nupi chingnu hauki ki mayumda leirakibani makoi ani imung manungna haina sinaduna luhongnaba thorang tawrakpada May 3 dagi tholakiba irang aduna maram oiraga luhongdana leirakibani
Chahi asigi January taraga mapundasu yumda phone tawraklami aduga mahaki nungshinajabi jingnu haukiki account gi paisa tharaknabasu laiki aduga mahapu sakhangdaba khulai paiba kuki ahumna fakre haibasi ngarang ayuk pung ani adwaida jingnu hauki na phone gi khuthangda khanghalakibani Laikhidraba Risikantagi mihat asi loktunaba mihat oigani mahaki chahi mari mangaronggi salary suyumda pirakiba laite aduna lupa karor ama romdi jingnu haukina soidana lauram lagani hariba senfam sing asi nupi aduna laushinkraba matungda loktunaraga mahaki machanupa Rishikantabu hatpa soidana oigani haina phongdoraki Iwan ba hali mi hat pazi putu piyo aduga nupi ji phabiyo nupi ji khut yawe hat pazi ipazi da paisa aduki matik yawgi jahi taruk tare ki tolo aduna mana paisa ji pamba gi khunik to ga ipazi tha ma mai manak thamaga ngarang tim ji halan bani putu ga nupi ji phabiyo aduga mi ha pa putu tribo ahoi khongjang hamuk je roi Micham ngakpa ngamdrabadi Central Force in Hanbikro Manipur gi miyam ngakcha hurge kokomi Manipur India gi lanmi lising humfu henna thazilaklabasu state asigi micham miyam gi punsi ngakpa ngamdrabadi mapan gi security force sing Manipur gi Hanbikro hairaduna lamdam asigi miyam na oina ireipak iramdam ngakcha hurge haina kokomi gi convener YK Dhirenna phongdokri Wafam asing lamfield label lubasigi office to pangthokpa pawgi mifam amada phongdokladuna mahakna makhatana hai kuki khulai paiba narco terrorist singi matakta union lengakna karisu tawba ngamdabadagi miyamna pamdaba thodok sing leptana thokli kakching khunau uchon makhong lekaidagi M Rishikanta mihat asi Manipura CSO amadi forup singna ingtappa hanjilhana pakana hotnaringai churakta thodok asi thoropana taklibadi Manipura security force sing logadaba thodang Nomagi Fanglakaba Hengalakli, Amasung Lakshim Ngamdri Haibani. States the Irang Asi Hek Horopadagi, Central Lengana Manipura Security Personal Leasing Home Food deployed Toduna, Tamlabasu Irang Asidadi, Hojik Fauba, Karimata, Lakshim Bangamdana Lady, Security Force Nakulai Paiba, Lamhen Tuhenba Kuki, narco terrorist Singda, Atamana Mitai Singh Matakta Chataragliba, Violence Kitabak Sing Singing Tin Lakshim Bangamdaba, Maramna. Lamdam sigi micham miyamna itatatana asokapan mishi mina kaya mayong aduna lagli. Afaba makhagi khusukulai paiba kuki narco terrorist singna lamdam sigi chingkhong chingyagi ayamba mafam singda ifong fong na chatli makhoi adu Central Force amadi state lengakna matik chana yengsinduna action lokhatpagi mahuta tumina leptuna yenglaga leide haina mahakna maral shiri. Maramaduna lamdam sa thokaningdaba thodok sing leptana thoraklibasi makhatana matungda thoklaktanaba logi matungina maralaiba sing faduna chapchana cherak pigedabani mahakna makhatana haikibada hojik state sida Central Forcing amadi state forcing leiribasi micham miyamgi punsi amasun lanthum ngak na thamlibani adubu karigumba security forcing asina micham miyamgi punsi amadi lanthum ngakpa ngamdrabadi makhoibu state asidagi withdraw tawkibana achumbo oigani aduga state asida security forcing na amuk halakning labasu lamdam asida ingtappa amadi mahaushagi tangdu leitaba fiwam hanjilaknaba matamda halau haiki Manipura makhatana mihat mipun amadi Rishikanta mihat kamari leinana India laingangna athuma matamda lokatpham thokpa thabak lokatuna state asida tangdu leitana ingna chikna laingakpa amadi makhatana micham miyanggi punsi manghandana ba hotnagadabani loinana khulai paiba lamhen tuhenba singkuki narco terrorist singna Rishikanta pu mihat thina hatki babu awang bathakta kandem tawraduna imung manungi awabadasu saruk yari haiki maning tamna chalhal lakanda ning tamna makoina tawning mamongda misham miyam sing sida aki akhang pon ba misham miyam sing halan ba skumba puna maksing asi ngasi lenga kama india gi lenga kama lei haibagi ekoi wahan thok le ratraba fiwa mamokta ngasi manipur da lai maramudul kokomi maike de ki thamjaning wafam di kai no har kanda sigumba chin kuki narco terrorist sing sina chathar gi ba adugoba tamthiraba mihak mipun singasi laksin bagi mahuta he na makoibu yokhatpa manba mongda adugoba makoina tawning ba adugoba indigenous people sing mitai miyam singda haning ba matamda halan ba adugoba tawning ba makoina miyam singasi bu nampuda namjin ba adugoba akitu jungo puhon matamda india lengak na ngasi pawba karigumba mata laksin da ba karigumba mahokto da ba ibse masi Singumba Kanglup sing a sibu yoksel of local kanda, equal mission miam sing a sea,
Mite Musum, indigenous people sing a say, Mutanaba India gets over, Lalongado, Mashi should Mutata, the Lay Mashi Kudakta, Leptuna, Okushing, a selection, the Devon, I would say, because Kokomi, my Kadiki, comes again. Ramaduna, high the book, Manipuri situation, the Shita, Indiagi, Lami, Lishing, Humfu Hena, Ekoi, Mapom Shita, Misham Mia, Magi, Doom of citizens sing, Magi people sing a say, but she will now navigate about the Taragasu, sing the Lady Badulaba, Lamen to Henba, Narco terrorism at the Nasi Karisu, Lakshindana, a could Misham Yam sing a Shibu Napishan, Buota, a koi Taduokanda, Manintam at the Holy Pibum sing a say, Sumakasa Tragali by the say, Masi Damna, a koi Mian, my gate is strongest under Masi Yanindaba, Aduni, the Agomingi policy say, Yaninde, Masi enough is enough, I would only, Madam Di Carino Arcanda. Maramusin a coin Miam that Taming Wapam Dika in Arganda. Misham Miam Nakung Maroidaba, Oregadi, Lapiba Indiagi, security forces in share, paramilitary forcing share, Makuishing a share, Adumaba Lamen to Enba, Tin Cookie Narco terrorising a share, Masibu Tengabuki, responsibility is a coin Misham Miam Chingsina, who indigenous people, Logera, Tileba, Tanguleta, Pivo Mokanda, Mokoyamu, Hangezu, Hanbiro, I go up and see a Coco Migi Makiti, Tamjage. Aluduna, Sigumba, Tauduxing Makatana, all Latana Bonabada, Vikup Naum Singna, a Sigula man to Henba, Adulba, Kulai Paiba, Singa Shidegi, Section Minabasangi, Iba, Wapam Sena, and Coco Migi Makiti. India amasung Spain na research amadi capability sing punsinduna terrorism thengnaragani mumur. India amasung Spain na leibak anigi leiriba resourcing amadi capability sing adu punsillaga terrorism gi saklong khudimakpu lanthengminana ba hotnasi haina India gi President Draupadi Murmu na phongdokri. Malemgi oina thengnariba ingtappagi fibambu singnarakpa amasung tangdu leitabagi punsi maril sing owanba Purakna ba hotnariba khongthang khudimak leibak anina punsillaga lanthengnana ba thabak paikhatminagani haina ngarang phongdokhibani. Wafam adu mahakna Spain Minister of Foreign Affairs loinana European Union amasung Cooperation gisu Minister Oriba Jose Manuel Alvarez ka New Delhi da leiba Rashtrapati Bhavan da unabada phongdokhibani. Mumurna makha taraduna India amasung Spain gi mari asi chahi cha kaya gi mamangdagi leiraklabani mari asi bulalon itiki oiba thabak thoram sing culture loinana democracy amasung Manaba Kongtang Singna Achetpa Mariama Ohelibani, Laibak Anina Malengi Oba United Nations Amasung G20 Gumba, Fambakta Yam Nakshin about Tabak Dominaduna, multilateralism Kayat Adubu, Mapangal Hena, Fagat Hangadabani Haiki. Masina Tangdule Tabagi Chokat Pagi Amasung, Malengi Oba Manaba Miying Tambangambagi Lambilda, Junction Bangangani Haidi. Security ki matang da paladuna laibak animakna masa-masagi oina laidiba research amasung capabilities singadu sizinaduna terrorism lanting nagadabani. President Murmuna India amasung Spain gi marakta hanadagi fibam fagalakliba economy gi oiba hiram singadubu makhata na pakthok chokthoknabagi dabakta lalon itik amasung investment kudong chaba singadu manghaloidabani haiki. Jammu and Kashmir da army gari lokha da onthabada personal tarasire. Jammu and Kashmir gi Doda district ki Badarwal area da Indian army gari ama lokha da onthabagi thodokta personal tarasire amasung atopa personal tara sokle hairi. Agency ki pauna phongdorakpada army ki gari adu awangba amafam da leiba post amatamna chatpada lambida driver na control ngamhodabadagi lokha da fit chanirom onthakibani. Laibak thiba thodok adu Badarwa Chamba interstate lamida thokibani thodok thokpagi pau phangbaga Jammu and Kashmir police amasung army gi team na rescue operation chathaki rescue operation adu da personal taragi hakchang recover tawba ngamki aduga soklabasing aduna Udhampur military hospital da laying nabagi damakta pukhi soklabasing gi manungda fibam luba yawi hairi Jammu and Kashmir ki Chief Minister Omar Abdullahana thodok asigi matangda nungaitaba phongdokhibaga loinana lengak ki maikaidagi pangba yaba mating pangani haiki Defense Minister Rajnath Union Minister Jitendra Nachingba Luchingba Kayanasu nungaitaba phongdorakhibaga loinana Central lengak ki maikaidagi medical aid yauna pangba yaba mating pangani haiki Nakalamaromda Chhattisgarh gi Baipura da leiba steel plant amada khanghodana pokhairapagi thodokta miyoi tare shire hairi
Andhra Pradesh ki Nandiyal district su ngarang numidang athengmada private bus amaga truck ka thomjinabada mai chaglakpadagi miyoi ahum sire haiki Anti-Maoist Operation Kansilakli Jharkhand lalhoba taraga manga hatkri. Central Langang Chahi Sigi March Tha Phawbagi Manungda Leibak Asidagi Naxalism amasung Maoist Maru Fangna Muthat Kigani Haina Fongdokkiba Wafam aduga Mari Leinana Tha Sigi Anida Chahi Sigi Ahanba Oina Anti-Maoist Operation Chathaba Haukraba Matungda Jharkhand ki tongan mafamda security force ke apunba teamna anti-Maoist operation chathabada hingna faba natraga hatpa ngamba miyoi da lupa crore amagi sel gi panapi gani haina laktokhraba Maoist Central Committee member Patira Mandhi yauna Maoist lalhoba taraga manga hatkre hairi agency ki pauna fongdorakpada ngasi ayuk anganbadagi hauna Jharkhand gi Chotanagar police station gi manung chanba Kumdiha Khungangda lalhoba singa security force ka marakta akan bamawongda khuthoknaba aduda anakpada leiba khunja singda mi paiba puhanbaga loinana miyoi kaya safagada bamafamda chenthoknarakhi khuthoknaba aduda Maoist lalhoba taraga manga hatpa ngamlaba matungda hojik makhata na security force na khungang asida naknaba saran umangda thiba humbagi thabak chathari hairi Sheikh Hasina gi lengak inthukhraba tungda Bangladesh ki ahanba mikhal gi damakta campaign honakhri mamang chahida mahiroi singi ihauda matam sangna Bangladesh ki prime minister oirakhabi Sheikh Hasina gi lengak inthukhraba matungda leibak asigi ahanba general election pangthoknabagi damakta vote khombagi thabak honakhri Bangladesh lengakna mathang thagi taragani thoida leibak adugi general election pangthoknabagi matam lauthokhraba matungda leibak adugi maruiba political party singna Dhaka da mikhal gi rally kaya pangthoknakhri Mathang thada pangthokadoriba mikhal asi kanglon chumna amasung ningkha tamna pangthoknabagidamak leibak adugi chief advisor Mohammad Yunus na fongdokraba matungda leibak asi puwarida mikhal asida kari oirakpa yai habadu khanglagani miyoi million chamaga humdra rom leiba leibak asida lawmaker chahunga yankhai khanduna leibak aduda political gi ahungba puraknaba thorang tawriba asida European Union election Observer singna mikhalasi chahi asigi oina khwaidigi chawba democracy gi thorang ama oirigani haiki Israel gi strike na Gaza da journalist ohum hatkre haina Gaza gi civil defense agency na pendaba fongdorakli Israel gi air strike amana garang Gaza da France ki news agency ama oiriba AFP gi freelancer amasung atopa mafam adugi journalist ani hatkre haina mafam adugi civil defense agency na pendaba fongdorakli Thodok adugi matangda Israel gi lanmi singi maikedi gi fongdorakpada air strike aduna target tawkhiba adu drone operate tawba suspect singi mathaktani haina sengdorakli Mamang chahi October 10 dagi laikiba Gaza ceasefire adu mamutta na chatnaba ngamdana lakli ceasefire agreement adu da yauriba kanglon sing adu thuwai haiduna nakalani makki maikedi maral sinaduna lakli Gaza city ki khanok chupthangba farm ama oiriba Al Zahra da Israel gi airstrike aduna journalist ahum adu hatkibani laikhidraba sing adu di Mohammad Salah Kasta Abdul Raut Sat amasung Anas Ghamenni Abdul Saad na photo amasung video journalist ama oina mafam adugi freelancer oina French ki news agency AFP da mapang pangduna lakpani adu bungarang thokiba airstrike ki thodok aduda mahak field da chatnanabagi assignment di fangiti hairi Gaza gi defense fraternity gi maikedi sat pu yamna thawai yawba journalist ama oibata natana ing tappa amasung mabuk mapaw yamna faba mioi amani haina thagatki France ki news agency AFP gi maikedi makhoi ga mari leinaba journalist ama sikiba adugi matangda mapum faba amasung sijinaba thabak amata yawdaba investigation amada demand tawri
ꯍꯧꯈꯤꯕ ꯆꯍꯤ ꯑꯅꯤꯒꯤ ꯂꯥꯟ ꯑꯗꯨꯗ ꯒꯖꯥꯗ ꯂꯩꯕ ꯃꯐꯝ ꯑꯗꯨꯃꯛꯀꯤ ꯖꯔꯅꯦꯂꯤꯁ ꯀꯌꯥ ꯑꯃ ꯍꯥꯠꯈ꯭ꯔꯕꯅꯤ ꯂꯣꯏꯅꯅ ꯃꯄꯥꯟ ꯂꯝꯒꯤ ꯖꯔꯅꯦꯂꯤꯁꯁꯤꯡ ꯃꯐꯝ ꯑꯗꯨꯒꯤ ꯏꯔꯥꯡ ꯑꯗꯨꯕꯨ ꯀꯚꯔꯦꯖ ꯇꯧꯅꯅꯕ ꯀꯣꯁꯃꯥꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯗꯅ ꯂꯥꯛꯂꯤ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯍꯃꯥꯁꯀ ꯈꯨꯠꯁꯝꯅꯗꯨꯅ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞꯀꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛꯁꯤꯡꯗ ꯗ꯭ꯔꯣꯟ ꯑꯣꯄꯔꯦꯠ ꯇꯧꯕ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯃꯥꯁꯀ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯕ ꯗ꯭ꯔꯣꯟ ꯍꯥꯏꯅ ꯄꯥꯟꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯄꯨꯡ ꯐꯥꯕ ꯋꯥꯍꯟꯊꯣꯛꯇꯤ ꯄꯤꯈꯤꯗꯦ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨꯅ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯤꯔꯛꯀꯗꯕ ꯊ꯭ꯔꯦꯠ ꯑꯗꯨ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯔꯣꯏꯕꯗ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯃꯠꯇ ꯅꯠꯇꯦ ꯄꯨꯇꯤꯟ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯟꯗꯛ ꯂꯩꯔꯛꯂꯤꯕ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯏꯅ ꯃꯊꯧ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯊꯝꯂꯛꯂꯤ आर्टिक रीजन की लेबाक असी डेनमार्क कॉलोनी अमनी हाइना अदुमक लौदुना लेरिबनी हदक्ता यूएसए की प्रेसिडेंट डोनाल्ड ट्रम्प ना ग्रीनलैंड बु लौशिनबा पामलकपदगी अचौबा वाथोक अमा ओइदुना लाक्लिबनी ग्रीनलैंड अमदी अकोइबदा चाइना अमसुंग पाकिस्तान की माइकैदगी चथरकदबा थौंग सिंग अमदी अतोपा सिक्योरिटी की सिंगनबा सिंग अदुबु मपुंग फाना ngakshenge अदुबु ग्रीनलैंड यूएसए की मखादा लेगदबनी हाइना डोनाल्ड ट्रम्प ना फोंदोरखरबनी पुतिन मखा तारदुना कुमजा लिसिंग अमगा चमापनगा तरागा तरेता डेनमार्क ना यूएसए दा वर्जिन आइलैंड बु योनखिबनी लोइनना रशिया ना मखोयी सरुक ओइरंबा अलास्का बु कुमजा लिसिंग अमगा चनिपांगा हुमफुगा तरेता मतम मदुगी यूएस डॉलर बिलियन तरेका दशमिक अनिदा यूएसए दा योनखिबनी नॉर्थ ईस्ट विंडो टीवी ना संदोक्चरिबा नंगचिगी पाव पाथोकचबा मतंग असे लोशिंजरी मियिंग ताबिरिबा पुमनमकु अमुकसु हना खुरमजरी हक्चांग फन थमगे हाइरबदी इरमदा मसिमक्तदा लेबा ख्वाइदगी फरबा हॉस्पिटल सिंगी मनुंगदा अमा ओइरिबा बबिना हॉस्पिटल लेजरी मफम असिदा थाजबा यारबा अमदी सेल यामना चंगदना स्पेशलिटी कुन हेनबदा अना लायेंगबगी खुदोंग चाबा पिजरी पेडियाट्रिक्स कार्डियोलॉजी कॉस्मेटिक सर्जरी अमदी स्पेशलिटी मखल मखा कयादा अखोगी स्पेशलिस्ट सिंगना मरिक चुमना थवाई हक्चांग यावना लायेंगजरी अदुना स्टेट वांगमदा अमु करीगी चटलुगनी अखोगी मणिपुरदसु हौजिक्ति अवांगबा थाकी हेल्थ केयर फंगलबदा मतम मांगन बिरगनु सेल हेन तिंगन बिरगनु अखोगी स्पेशलिस्ट सिंगदगी मालेमगी अफब थाकी लायेंग पताप युमफम ओइबा सर्विस लोबियु बबिना हॉस्पिटल where hope meets compassion अकुपम रोल की दमक बबिना हॉस्पिटल सजीवा जेल रोड खाबई सोई इम्फाल ईस्ट लेंगसिंग बिरउ नत्रगा अखोगी फोन नंबर 6909390666 ता कॉल तौबिरउ